amagi Yanglen Saruni Hainariba Education Sector Rasi Manipur Dadi Thoudok-Wathok Kayana Maram Oiraga Maheiroi Shingda Chaona Ayet-Apan Piri Haina Chief Minister Yumnam Kemchana Fongdokre Wafamasi Ngasi Manipur Lengaki Department of Education Esna Silaga Chahi Asigi English Singani Kungetaru Kosem Nalauba Class 12 ki Exam da position Lobangam Lakraba Lengaki School Singi Maheiroi Shingda Mana Lanthokpagi Thoramda Mahagna Fongdoki Bani Palace Compound Laiba MSFDA's ki Auditorium da Pangtokpa Thoram Aduda State ki Thakta Makok Mathang Taba Ngamlakraba Lengaki School Singi Maheiroi Shingda Sel Oina Lupa Lak Manga Lak Mari Amasung Lak Ahumgi Senfam DBT gi Kuthangda Lanthoki Loinana Rank Mari Subadagi Taraga Manga Suba Faubagi Manung da Chanba Ngamlakhiba Maheiroi Shingdana Lupa Lak Amamamgi Senfam Lanthokuna Pukning Thawatki Amaromda District Singi Oina Chada Humbudra Hena Pangduna Ahanba Amasung Ani Shuba Taraba District Kudingmaki Maheiroi Shingdana Lupa Lising Yankai Amadi Lupa Lising Kungamanga Yauna Certificate Amadi Momento Sing Kutsinaki Ngasi Mana Lanthokiba Maheiroi Humfuga Manga Adugi Manungda Tampaki Maheiroi Nifuga Mathoi Amasung Chingi Maheiroi Kungamari Yauri Masida Lengaki School Fagat Hansi Mission de Yauba School Taraga Taretki Maheiroi Taraga Mapan Mana Fangmangamki Churachandpur Kangpokpi Jiribam Ukrul None Amadi Tamelong na Chingba District Singi Mana Fanglaba Maheiroi Sing Video Conferencing gi Kuthangda Sarukya Kibagaloinana Mari Lainaba Deputy Commissioner Singi Kuthangda Makoi Makoi gi Mana Sing Adu Kutsinaki Thoramadu Chief Minister Yumnam Kemchana Hai Kumjali Sing Ani Taraga Mapandagi Haudokiba School Fagat Hansi Mission gi Makada Tongan Tongan Balengaki School gi Maheiroi Sing Hena Fagalakpagi Achauba Mami Amatarakli Haujik Lengaki School Singda Maheiroi Ming Chalakpagi Changsu Hengalakle Irang Asina Maram Oiraga Maheiroi Singi Pukning Wakal Sotahanba Yadi Haiduna Lengak Nasu Angamba Thakta Hotneri Adumoinamag Education Asi Kunai Amagi Yanglen Saruni Haidabasu Lamdam Asida Thokliba Thoudok-Wathok Kaya Asina Maheiroi Shingda Makal Maka Kayagi Ayet-Apan Sing Pidabanate Lamdam Asigi Miyamna Nungaitaba Amadi Pendaba Kaya Laidabasu Lengaki Department Singa Warisanaduna Waroshin Purak na bahot na minasi ban amadi blockade na hiram amatada waroshin purak pangamloy hainasu Chief Minister Yumnam Kemchana makata na fongdoki Country mayam salary India ki salary mayam salary only Manipuri ningol amakhatta na gold medal pangi India ki khoba putodra So likewise, I'm very much proud of TGIR Secondary School. 17 award given the 11 position holder yabuse. Asagi Manipuri women empowerment is it tana the suya and PM Singna, Ima Singna, Singna, women empowerment.